Manipur Da Leichil ka Henna Thabagi Fibam Mayoknaba Yai, India gi mafam kayada cold wave lakpaga iroinana Manipur Da ka Henna Leichil Thabagi Fibam ama Mayoknaba Yai haina Indian Meteorological Department na phongdoragli. Haukiba numit khara ni asida India gi Madhya Pradesh, Maharashtra, Punjab, Bengaluru na chingba mafamsingda cold wave lakpadagi miyamna ka Henna ingba fibam ama mayoknare India gi tongan-tonganba mafamsingda. Leichil nongfai thangba aduga aying manungsit sitpagi fibam mayoknabana sangna ubagi chang hanthahale. Karnataka gumba state singdadi pungda kilometer kuntra dagi nifu fawba yangna nungsit sitpaga loinna braza fawwa nungna nungsit sitkani haidi. PR loidringai da lengak semgani miyamna chaibada MLA sing ma phone thokle MLA Ibomcha Manipur gi fibam ase aduki mate khudong theningai oire haraduna state asegi ngamkai ka hendana amasung lenga ani thohandana ipai puna thambiramba ingta papu kai chonba yengthina ba laitaba Manipur ama oina ba hona bada mayoknari ba khudong chadaba singi manungda May 3 2023 dagi thokiba singnaba asisu achoba mani haina MLA ki H Ibomcha na phongdokibaga loinana hojik chalairiba president rule gi matam loidringai gi mangwena lengak semgani state ki maikai dagi leader oina khanaba laite center na khalakpa leader da yagani hairaduna miyamna chaibada MLA sing ma phone thokle haina phongdok Wafam asing asi soibam laikai de laiba Citizen Club ta pangthokiba Committee of Civil Society Kanglai Park CCSK gitara ga mathoi suba mapo kumon thoram da sarukyar duna phongdokhibani mahakna makha tana hai asigumba singnarakpada apunba haibasi khwaidagi maru oi Masi purangna bohona bada khoi masal ge marakta understanding amasung respect changi laibaki dama aigi ithau karino tawfam thokpana karino haibadu punna khangminna ba changi haiki matik chaba mioi singna punsilaga semba laibak oibadagi ngasi malemgi oina makok thongna chawkhalagliba hairaduna chawkhatpa laibak aduda mikhal pangthorakpada mioi sing aduna masa masa su wakal tabadagi akanma khunai oirabanina akanma leader khanmangami aduguma khunai ama lamdam sida laiba tangai fadre asiguma society ama lairaba matamdadi political party oirabasu CSO oirabasu mafam matam chana matik wakal khanmangami mangda lairiba fibam asi araiba nate hairaduna fibam asi Manipur gi mafam amada hekta irang thorakpa matamda aigi khul yaude district yaude haina khanba chumloi atopa party dagi BJP da yaurakhiba luchingba kharana BJP manghanbani MLA TH Radeshyam lakadaba 2027 gi election da BJP na chawna maipak tuna lengak semgani thajabiu atopa party dagi BJP da yaurakhiba luchingba kharana BJP manghanbani Manipur thukaibani haina hairo kendra gi MLA Thokchom Radeshyam na phongdokre Hairo Assembly Constituency ki MLA Dr. Thokchom Radeshyam da thajaba thamduna Hairo Block Congress ki masak naiba mioi ani asi ngasi BJP da yaurakre ngasi MLA Radeshyam da sagat khraba Hairo Congress ki mioi ani adudi Hairo Part 1 Haitupokpi dagi Moirangthem Ras Mohan amasung Hairo Part 1 Haitupokpi mamanglaikai dagi Khundrakpom Amarjit ni Moirangthem Ras Mohan mamangda Hairo Jila Parishad ki mirefoina so mikhal thengna kiba Congress ki active worker ni haidi ngasi BJP Hairok Mandalna sillaga Hairok Kendra gi MLA Dr. Thokchom Radeshyam gi yumda pangthokpa nongmagi oiba mandal gi thakta khanna naingnaba mifam amasung Congress amadi atai party singdagi nauna BJP da yauraklaba sing mutaram nokpagi thoram ama pangthoktuna BJP da nauna changlakhraba sing MLA Radeshyam na okre MLA Radeshyam na haila kadaba 2027 gi election da BJP na chawna maipak tuna sungsoi soidina lengak sungsoi soidina semgani fatriba se BJP party na teamini BJP da yauba saraga Congress ki thabak tawbu singna BJP bulana uhanbani driver na gari thawba haitraga gari da cheiba ki thabak tawbiganu atopa party da gi BJP da yaurakhiba luchingba kharana BJP manghanbani makhoina kharana BJP manghana ba honaraba su Manipur da BJP yamna kalli BJP na maithi ka dabalaite tasengna BJP da yauriba leader kharana Manipur kaihanbani Manipur manghanbani BJP na kaihanbana te haiki manghai ekhoi amaga nungsinana tathokta sin tawnaraga Hairo Kendra si manglomda pukhatpada saruk yaminasi ekhoi masel hana Hunna China na karisu kana ba purakloi khana China ba leptuna ekhoi punna khusamnaraga kendra si mangda pukhatmina si haiki ngasi dege ekhoi ama to oina chatminaraga daba oza Ras Mohan asi hana mamangda Hairok Jila Parishad ki mirefoi khibani oza asina pamjaba Hairok kendra ba awang bathakta pukhatpa haibadu ngasi di MLA masamakna punna honaminaduna mangfaung naragani haiki faldagi Guwahati fawraga Delhi yaugadaba flight ama hengat lei ngasi dagi hawraduna Imphal Airport tagi Guwahati fawraga Delhi yaugadaba Air India Express ki flight ama hengat hankre flight asina nungthil pung 5 tarakpada Imphal Airport thadokani hari Muslim maheroi singda bande mataram saan naba honaba yaningde madani Jamiat Ulma I Hind JUH ki National Governing Body meeting ama ngasi Maulana Mahmud Madani gi President Sif Makhada Bhopal da pangthokre meeting aduda Islamophobia amasung madrasa protection dagi hauraga Uniform Civil Code UCC work
reform love jihad propaganda amasung hojik Palestine tholiba crisis asigi yauna maruoibe isu kayada resolution sing lawkre leiba asigi mafam kayadagi lakpa council gi member lising amaga chamanga rom na meeting adu da sarugya khi haidi education da grewa machugi wakhalon pusilak ba haiba makhoigi resolution amada governing body aduna muslim heroi sing da bande mataram sakna ba haiba amasung surya namaskar gumba tohonna ba adu condemn tawki islam asi allah haiba sida amata oina thajaba amani Maram aduna Muslim amata na aladagi haidok lai khurumnade amadi dharmagi natraga dharmaga mari leinaba khudam oiba singda sarugyade Islamophobia achan mirai nabe amasung hingsa thongna bahonabagi pibam ama lakliba si hakchina lawi haina JUH na haiki terror launch pad 69 rom da militant 120 rom changsilakna bangai duna lairi IG Ashok Yadav Border Security Force BSF Kashmir Frontier gi IG Ashok Yadav na Kashmir the line of control LOC gi nakna na laiba terror launch pad 69 rom da militant 120 rom na India da changsilakna ba khudong chaba ngai duna lairi haina phongdokre mak na hai BSF na army ga khusam na duna Kashmir gi LOC da left na operation chathaduna lakpada hariba wafam asi khangmangam lakpani left na operation chatharakpada militant sing lo na yada ba mong da changsilakna ba honaki infiltration thawong mari so mai pakhan khidre BSF na Army, Jammu and Kashmir Police, amadi paramilitary CRPF, personal singa khusam na duna LOC da joint operation kungani thoi rom chathakre hariba operation singa sida Chinese grenade AK-47 rifle yauna tongan ba khusukulai amadi ka payariba maru kaya fagat pangamkre Hauji LOC ga nakna na laiba active horiba terror launch page 69 na sida BSF ki G unit na kan mamiging thamli hariba launch page singa sida terrorist 120 rom khudong chaba ngai dun lairi haiba sing mayek sing na khangmangam baga loina na BSF na terrorist sing tongan ba training camp sing sulep na yeng sili haiki mangna makha tar duna LOC da infiltration ga mari laina ba challenge kaya lep na thengnari ba sig yeng dun lanmi sing bu mangjo na training pi na ba amasung sem sa dun lehen bangam na bagi damak BSF na anoba surveillance equipment amadi khulai kaya gi training su pi ba hore LOC da ayung nungthel numidang khaidana surveillance tawba mathau tai haiki Patanjali gi quality test ta fail ore company asi bulupa lag 1.4 gi fine thian kre India gi maming lairaba yoga guru Ramdev Baba gi company ama oriba Patanjali gi sample ama authority singna lauduna quality control test tawba matamda fail oibadagi Uttarakhand laiba local court amana Patanjali bulupa lag 1.4 gi fine thian kre hari quality control test tawbada Patanjali gi pass tawba ngamdre haibasi state amadi national laboratory singna confirm tawrakre Patanjali gi na quality control test pass tawba ngamkhidabasi adulteration haibadi potyan kaya yansin badagini hari Pithoragar da laiba general store amadagi senior food safety officer Dilip Jain na Patanjali gi sample lauduna quality control test tawkhibani Rudrapur da laiba lenga ki laboratory da test tawbada Patanjali gi sample adu mathau taba standard yobangamdre amasung potyan kaya yaure haiba khangmangam lakhibani quality control test asigi report puthorakpada Patanjali gi company na test adu bu court challenge tawraki masigi matung ina Patanjali gi sample adu Ghaziabad ta laiba national laboratory da thaduna amu hana changgeng tawki masida su national laboratory aduna Patanjali gi asi mathau taba standard yaudre amasung potyan kaya yaure haina phongdorakibani hari panba yawadi Patanjali gi product khara mathau taba standard yoram dabadagi mamang da suwathok oikiba laikre masida natana company asina makhoi gi product sing advertise tawba matamda miyambulana lamjing na bahonai amasung aranba paw sandui haibagi damak chawna wathok thokiba laikhrabani IDP sing na bot thada drabadi laifam pi roi haina hunta lalmina kihankre Hunta laingana chahi asigi December amasung mathang chahi gi January da pangthokadariba mikhal asida laiba adugi Mandalay amadi Saigang da lairiba internal displaced person IDP singna bot thada drabadi laifam pi roi haina Myanmar military regime na aki akhang pi kre mikhal gi mangoina na IDP sing bot thada na ba hunta lanmina taksin kre haina so IDP gi miyoi singna phongdora kre authority na thamlako warol amada bot thada ba yaraba miyoi singna makhoi gi bot thada ba gi right adu manghandana makhoina apamba mirefta bot thada gadabani haina phongdokpa lairaga su relief camp ta changja fam lauduna lairiba miyoi singdadi mikhal gi mangoina na advance ballot sing da bot thada bagi sign tawdrabadi makhogi phangpham thok pateng bang potlam sing phangaloi amasung changja fam fawo pi roi haina Myanmar lamina ki hen khangan ki hari UN Refugee Agency gi matung ina laiba adugi region ani da IDP million 1.4 hen bana relief camp sing da changja fam lauduna lairi hari military lenga ki makha da lairiba Union Election Commission
EC na relief camp sing da changjafam lauduna leiriba miyoi singna November 15 amasung 18 gi marakta mikhal gi mangoina na makhoi gi constituency singdagi bot thadagadabani haina yathang amasu piki IDP singna mikhal gi mangoina na bot thadanaba local administrator amasung huntalengak po sogatpa militia singna IDP singda daksin ki hari Stephanie Pipers ki Asiba Hakchang suitcase manung da yaramlei Chayol amarom thiba khangna leirakhibi Australia gi Sakhenbi Stephanie Pipers ki Asiba Hakchang Australia gi umang amada suitcase manungda yauramba thengnakhre Christmas party amada mahaki marupsingna aroiba oina ukhiba Stephanie Pipers mangkhibagi missing report mahaki mari mata sing amasung marupsingna mari leinaba police ta piduna wakalakhibani Slovenia gi umang amada sina phangkhibe Stephanie Pipers mahaki hanagi boyfriend na hatpani haina phongdok charakhibaga loinana Maral Yazakre Masagi Chahi Kuntragamato Surabi Stephanie gi boyfriend Asina Stephanie bu halaba matungda suitcase amada haptuna Slovenia gi umang amada langthoklambani haina Austria gi Pauche Kronen Jaidungna report tawrakhibani local media ama oriba People magazine na phongdorakpa warol amat ama ki hana gi boyfriend asiga building amada marai yena khibasu yumlona basingna uhokhi haina phongdorakhi Chayol amaron thiba khangdana leirkhibi Sakhenbi asi mahaki hanagi chahi 38 suraba boyfriend asina hatpani haina Maral yazakhibaga loinana miyoi ado Austria gi ngamkhai manakta laiba casino amagi mayadagi faba ngamki hairi police na faraba matungda miyat asi chahi 38 suraba miyoi asina chathakibani haina masana yazakhibaga loinana Slovenian authority na miyat asida chenariba miyoi asi Austria da sinakragani hairi Sakhenbi asigi hanagi boyfriend yauna mahaki mayamba amasung poktaba mapabusu police na fagatpa ngamle haina authority gi maikaidagi phongdorakre ichawgi thaudokta Sri Lanka Indonesia Malaysia amadi Thailand da punna lising ama hena sekre Ising ichaw amadi landslide ki thaudokta Sri Lanka Indonesia Thailand amadi Malaysia da punna lising ama hena sekre haina report amna phongdorakli report asagi matungina ising ichaw amadi landslide ki thaudokta Indonesia da chamanga ga ani Sri Lanka da chahunga kuntra ga manga Thailand da chamaga humputara ga taruk amadi Malaysia da na ahum sekibani ichaw amadi landslide ki thaudok ase da hojik su miyoi kaya thiba khangdri loinina ichaw sina maram oiraga chana thakna polam sing phangdabagi awaba su chawna mayoknari haina National Disaster Management Agency gi maikai digi phongdorakli